ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 9-10 ꯃꯃꯥꯡꯗ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯑꯩꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯍꯜ ꯑꯃꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯁꯨꯅꯤꯟ, ꯊꯕꯛ ꯑꯆꯧꯕ ꯑꯃ ꯂꯩꯔꯦ꯫ ꯅꯪ ꯁꯪꯉꯒꯗꯤ ꯑꯩꯈꯣꯏ ꯈꯔ ꯍꯧꯅꯔꯒ ꯊꯕꯛ ꯑꯗꯨ ꯁꯨꯔꯨꯁꯤ꯫ ꯂꯝꯁꯨ ꯄꯨꯂꯥꯞ ꯂꯥꯞꯄ ꯅꯠꯇꯦ, ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯦ꯫ ꯃꯣꯏꯒꯤꯗꯣ ꯅꯧꯅ ꯑꯣꯐꯤꯁꯀꯨꯝꯕ ꯁꯥꯒꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯍꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯊꯕꯛ ꯁꯨꯐꯝꯒ ꯀꯌꯥ ꯂꯩꯇꯕꯒ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 4-5ꯃꯨꯛ ꯂꯩꯔꯒ ꯑꯍꯜ ꯑꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯑꯗꯨ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔꯒ ꯁꯨꯕ ꯆꯠꯂꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯏꯃꯥꯒ ꯊꯣꯔꯛꯇꯨꯅ ꯑꯍꯜ ꯑꯗꯨꯗ ꯃꯐꯝꯗꯤ ꯀꯔꯥꯏꯋꯥꯏꯗꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ, "ꯍꯦꯔꯥ, ꯄꯨꯂꯥꯞ ꯂꯥꯞꯄ ꯅꯠꯇꯦ, ꯆꯤꯡ ꯃꯥꯟꯗꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯈꯔ ꯍꯥꯏꯒꯠꯂꯒ ꯂꯩꯔꯦ꯫ ꯃꯐꯝ ꯑꯗꯨ ꯍꯥꯟꯅ ꯂꯧꯐꯝ ꯑꯣꯏꯔꯝꯃꯦꯁꯨ ꯍꯥꯏ꯫ ꯍꯧꯖꯤꯛꯇꯤ ꯁꯔꯀꯥꯔꯅ ꯃꯐꯝ ꯑꯗꯨ ꯑꯣꯐꯤꯁ ꯑꯅꯧꯕ ꯑꯃ ꯁꯦꯝꯒꯠꯅꯕ ꯂꯣꯏꯅ ꯇꯛꯈꯥꯏꯔꯒ ꯁꯦꯝꯃꯤꯁꯨ ꯍꯥꯏ꯫ ꯃꯗꯨꯗ ꯁꯨꯅꯤꯜꯒ ꯑꯩꯈꯣꯏ ꯈꯔ ꯊꯕꯛ ꯑꯗꯨ ꯌꯥꯎꯔꯨꯒꯦ ꯇꯧꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯑꯥꯗ ꯂꯩꯔꯨꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯕꯦꯒ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯎꯄꯥꯛꯊꯣꯡ ꯃꯄꯥꯗ ꯆꯠꯀꯗꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯎꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯒꯗꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯦꯛ ꯌꯧꯕꯗ ꯑꯀꯣꯏꯕꯗꯨ ꯄꯨꯔꯥ ꯂꯝꯍꯥꯡꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯐꯝ ꯈꯔꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯊꯕꯛ ꯁꯨꯕ ꯋꯥꯀꯔ ꯈꯔꯅ ꯑꯀꯣꯏꯕꯗꯨ ꯆꯦꯛꯀꯤ ꯋꯥꯜ ꯐꯦꯟꯁꯤꯡ ꯆꯪꯈꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯩꯅꯕ ꯃꯐꯝ ꯑꯗꯨꯗ ꯈꯣꯂꯥ ꯃꯆꯥ ꯑꯃ ꯁꯦꯝꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯇꯨꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃ ꯆꯪꯉꯛꯇꯨꯅ ꯑꯩꯈꯣꯏꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩ ꯊꯕꯛꯁꯤ ꯄꯥꯅꯕ ꯍꯣꯠꯅꯔꯤꯅꯤ꯫ ꯌꯦꯡꯉꯨ, ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯖꯝꯖꯥ ꯄꯨꯡꯇꯧꯗ ꯇꯧꯕ ꯌꯥꯗꯦ꯫ ꯑꯃꯥꯡ ꯑꯁꯦꯡ ꯈꯔ ꯅꯥꯏꯌꯨ꯫ ꯅꯈꯣꯏꯅ ꯃꯄꯥꯟ ꯅꯨꯡꯕꯥꯟ ꯊꯣꯛꯅꯤꯡꯂꯕꯁꯨ ꯂꯝꯍꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯍꯥꯡꯕ ꯊꯤꯔꯒ ꯄꯨꯡꯇꯧ ꯇꯧꯁꯟꯕ ꯌꯥꯗꯦ꯫ ꯃꯐꯝꯁꯤ ꯂꯥꯏꯐꯝ ꯈꯔ ꯀꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯋꯥꯏꯈꯨ ꯑꯉꯧꯕ ꯅꯠꯇ꯭ꯔꯒ ꯂꯤꯟ ꯑꯉꯧꯕꯒꯨꯝꯕ ꯊꯦꯡꯅꯔꯕꯗꯤ ꯃꯗꯨ ꯅꯈꯣꯏ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯕ ꯌꯥꯗꯦ꯫ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯕꯗ ꯃꯐꯝꯁꯤꯒꯤ ꯂꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔ ꯑꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯈꯣꯏꯗ ꯄꯟꯈꯤꯕ ꯖꯤꯕꯁꯤꯡ ꯑꯗꯨ ꯁꯥꯌꯣꯟ ꯑꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯃꯐꯝ ꯑꯁꯥꯏꯗ ꯊꯣꯛꯏꯁꯨ ꯍꯥꯏ꯫ ꯇꯧꯕꯇꯕꯨ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯔꯨꯗ꯭ꯔꯕꯗꯤ ꯑꯣꯛꯅ ꯊꯦꯡꯅꯔꯒꯁꯨ ꯈꯨꯗꯣꯡꯊꯤꯕꯗꯤ ꯇꯥꯗꯦ ꯍꯥꯏ꯫ ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯅꯣꯏꯗ ꯍꯥꯟꯅ ꯍꯥꯏꯍꯧꯔꯤꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯣꯟꯅ ꯅꯈꯣꯏ ꯑꯐ ꯐꯠꯇ ꯗꯥꯏꯇꯗꯤ ꯅꯁꯥ ꯅꯁꯥꯅ ꯂꯧꯖꯔꯣ꯫ ꯅꯈꯣꯏꯒꯤ ꯇꯣꯏꯂꯦꯠꯇꯤ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯋꯥꯜ ꯐꯦꯟꯁꯤꯡ ꯃꯌꯥꯗ ꯂꯩꯕꯅꯤ" ꯍꯥꯏꯔꯝꯗꯨꯅ ꯃꯤꯑꯣꯏ ꯑꯗꯨ ꯆꯠꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯍꯥꯟꯅ ꯋꯥꯜ ꯐꯦꯟꯁꯤꯡ ꯈꯥꯒꯠꯇꯨꯅ ꯃꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯑꯣꯐꯤꯁ ꯑꯗꯨ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄ ꯊꯥ 5ꯃꯨꯛ ꯐꯥꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯏꯅꯥꯎꯆꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯤꯟ ꯑꯉꯧꯕ, ꯋꯥꯏꯈꯨ ꯑꯉꯧꯕ ꯀꯥꯏꯗꯣ ꯊꯦꯡꯅꯕ ꯌꯥꯎꯔꯕ?" ꯃꯁꯤꯒꯤ ꯊꯕꯛ ꯁꯨꯕ ꯄꯥꯅꯔꯤꯕ ꯃꯣꯍꯣꯔꯤ ꯑꯁꯤꯅ ꯋꯥꯔꯤ ꯑꯣꯏꯅ ꯃꯥꯜꯍꯟꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯖꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯃꯨꯛ, "ꯍꯦꯔꯥ, ꯑꯗꯨꯃꯥꯏꯅꯗꯤ ꯈꯟꯕ ꯍꯧꯅꯗꯦ꯫ ꯃꯤꯅ ꯍꯥꯏꯔꯤꯗꯣ ꯂꯥꯟꯒꯦꯔꯥ ꯆꯨꯝꯒꯦꯔꯥ ꯑꯩꯈꯣই ꯏꯁꯥ ꯏꯁꯥꯅ ꯆꯦꯛꯁꯤꯜꯂꯒ ꯂꯣꯏꯔꯦ꯫ ꯅꯪ ꯊꯥꯖꯗꯦ ꯍꯥꯏꯔꯒ ꯍꯣꯔꯦꯟ ꯅꯪ ꯊꯦꯡꯅꯖꯅꯤ" ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯣꯏ ꯃꯌꯥꯝꯅ ꯋꯥꯏꯈꯨ ꯑꯉꯧꯕ ꯊꯦꯡꯅꯗꯦ ꯍꯥꯏꯕꯗꯥꯏ? ꯑꯩꯗꯤ ꯉꯁꯤ ꯊꯦꯡꯅꯔꯦ꯫ ꯑꯩꯅ ꯆꯦꯛꯇꯨꯝ ꯑꯃꯅ ꯁꯨꯔꯒ ꯑꯁꯤꯒꯤ ꯑꯣꯐꯤꯁ ꯃꯅꯤꯡꯗ ꯊꯅꯝꯕꯅꯤ꯫ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯖꯟꯅꯔꯤꯕꯖꯥꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯥꯏ ꯆꯦꯛꯅ ꯁꯨꯗꯠꯂꯒ ꯊꯅꯝꯃꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯅꯥꯎꯆꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯗ ꯇꯁꯦꯡꯅ ꯁꯥꯟꯅꯔꯦ꯫ ꯑꯉꯥꯡ ꯃꯆꯥꯗ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯃꯇꯨꯡ ꯃꯅꯥꯎ ꯅꯪ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯛꯂꯕꯗꯤ ꯃꯌꯥꯝ ꯆꯪꯗꯅ ꯅꯪ ꯇꯣꯠꯀꯅꯤ" ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯇꯁꯦꯡ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ,
Kaino nakhoi mayamna aingunda mo onkhali iduna. Asengbani. Aina mafam sidani. Waikhu angobdo chekna suraga thanamisi. Ai sungaklini. Kamaina leramdrino haiduna akoida onkhalaki. Matamaduda akoina mo yare to. Hingalaga muk salamani. Nangna ngangwa wase thajaba yade haiduna. Akoisu amuk magi thabak suba hongnarami. Adubu inauksa hariba miyoi sidi numit adugi nong hek nganbadagi magi kholadagi mapan suphok thorakhidi. Akoina kaidaurake hangubadasu thawai yamna nungaite haiduna matam pumbada ungaga da leirami. Chauk thausu amata yaramde. Maduda thabak suba panariba muhori aduna inauksa hariba miyoi aduda sumna hairami. Inauksa nang sumaina sumcha da thakta sum leiragadi mafam asida phatta nungda thorani. Nangi khusuman pirage nang hayeng yumda hankro hairami. Aduga koidasu muhori aduna kari maramgino mana karimata chauk thau yadribasi nakoi khangbra hangaki. Maduda khoina sumna hairam nongma waikhu ngauba ma mana hale hai. Akoisu sangduna yengubane adubo mafam adudadi karimata leramde. Numit adudagi male mana chauk thau amata yaraktrisi kaidorobano khangde hairam. Akoigi wafam adu hektarubadagi muhori adudi punganga aduga akoida sumna hairaki karino haribasibo. Mamangdasu aina nakoida thabasi tawganu tawhaide haikrabani. Loiredana haujubu karino tawdurisibo. Phare ma mayumda thuna halanaba tawrage madu natragadi aisu miwa tarani hairamduna muhori adusu makok paiduna changki. Masigi matung nong hek nganbaga inauksa hairiba miyoi asi akoi mayamna magi pochei singadu thangtokpiduna gari parking phok thinbinaba tawrami. Matam maduda thabak sufam mafam madu khara hentorakpada inauksa hairiba nupa asina akoida sumna hairaki. Ngaiko ai kholada karino ma kahore ai amukta lokthokigi nakoi sida ngahak ngairamu hairamduna thabak sufam lomda amuk kanna senki adupo phana kuira phok miyoi adudi sukthok tholakide ngayak leiragadi thabak sufam adomdagi miyoi amana law tuna yamna pakhatna akoi mayamgi nakta changaki aduga sumna hairaki nakoi thabak sufam lomda yamna thuna law inauksa ado mathaktagi matomda chongtharaktana mayam kochen chena hauri hairaki. Pawa du tabada akoisu isada tu kyaw laungna songam. Madudagi akoisu thabak sufam lom tamnam selaki. Adubo inauksa hariba miyoi adudi yanghaidaba mataw amada masa pumba lakhot phangkhangdana makhada taraga siduna leiram. Masigi matung muhori aduna akoi thabak suba mayam ama koksalaga asumna hairaki. Matang kharadi mafam masida thabak suba lepkisi. Nakoisu khusuman khara pairaga yum dahal. Khara leiraga thabak si maka haunaba akoi paw muk hairak nakoi sauba yade ko hairaki. Wafam aduda akoi mayam sumi leitaba yaurabanina khusuman khara lauraga yumda muk loina hanaraki. Aduga thokriba thogdoga dusu aide mitta sangsang uraga da leirami. Aina imungi miyoi singdasu wari adu tamubada imana sumna hairaki. Ibungo nang mafam aduda amuk hana chatluranu. Nakoi awang thangbada leiba nandom chana haibadadi nakoina thabak suriba mafamdo makoigi manaw nupi ama mayum pali hai. Maduda mafam adu laifam yamna kanba jagani su hai. Thainagi matamdasu lokfam adomda lairen amasu hekek thoi haine. Madu ongna thengnaba tawruba miyoi adu kanba ngamdena su haine. Icha asidi punsina maruni paisadi talaga phangi haiduna imana ingonda haibiraki. Asumna thamari manga muk haukraba matung nongmadi mamangda iga thabak suminaramba ahal adu muk thengnarami. Aduga ingonda sumna hairaki. Sunin akoi hanagi thabak to muk haure hai. Nang kamaina tawsige akoi hanagi kangbudo hauraga amuk chalurasi hairaki. Wafam aduda aina amuk hera ahan madugi mafamdo chalhiba mafam nati. Ima hoinasu mafamdo thainadagi laifam khara kanba jagani su han. Phauran oidi yauraro saida kari no afang khara suraga leijarage hairam. Ahal aduna amuk phare adu aidi amuk changudaba yade. Aigi mamangi khusuman khara su lehori. Ngasi numit marini mangani sigi manungsida mi khara thiraga changukige hairamduna ahal adu amuk satki. Masigi matung matang khara leiragadi aigi sanupi ahansu masa yamna kanna naraki. Maduda aicho senpam khara mathau tarami. Adubu aina thabak subada phangakliba paisa khara sinadi konaramdi. Maduna aisu upai leitabadagi aiga hana pulamba ahal aduda paisa khara hangusira khalam. Adubu ahal adudi thabak supam maduda mu tanga madra haiduna aisu leiramaga phare leiramdraga phare haiduna mayumdadi amukta chaluge haiduna chalam. Adubu ahal adudi thabak adu chalamdri mayumda leiram. Aisu daw yare khanduna ahal aduda paisa khara hangam. Maduda ahal aduna sumna khumaki. Sunin aisu haujikki di paisa leite
ꯅꯪꯅ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯔꯨꯔꯒ ꯅꯪꯉꯣꯟꯗ ꯄꯤꯗꯣꯏꯗ ꯉꯥꯏꯔꯦ ꯑꯩꯁꯨ ꯃꯤ ꯈꯔ ꯋꯥꯠꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯦ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕꯗꯣ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯗ ꯍꯥꯟꯅꯒꯤ ꯊꯕꯛ ꯄꯥꯅꯕ ꯃꯣꯍꯣꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯅꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯔꯕꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯈꯔꯁꯤꯁꯨ ꯑꯅꯧꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯃꯈꯣꯏꯗꯗꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤꯗꯨ ꯀꯌꯥ ꯇꯝꯃꯨꯅꯨ ꯑꯃꯨꯛ ꯀꯤꯈꯤꯅꯤ ꯑꯩꯅ ꯈꯔꯕꯨꯗꯤ ꯋꯥꯔꯤ ꯁꯥꯈ꯭ꯔꯕꯅꯤ ꯐꯔꯦ ꯅꯈꯣꯏ ꯍꯜꯂꯛꯄ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯒꯨꯝ ꯊꯕꯛ ꯁꯨꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯃꯗ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯅꯨꯡꯗꯪꯒꯨꯝꯕ ꯌꯩꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯄꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ ꯑꯗꯨꯒ ꯄꯨꯡ ꯌꯦꯡꯉꯨꯕꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 2 ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯩꯒ ꯇꯨꯃꯤꯟꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯍꯧꯗꯣꯛꯑꯝꯃꯤ ꯃꯈꯣꯏꯁꯨ ꯃꯈꯣꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯍꯦꯔꯥ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯇꯝꯅꯔꯛꯇ꯭ꯔꯒ ꯉꯁꯤꯈꯛ ꯇꯝꯅꯕ ꯍꯧꯅꯗꯦ ꯃꯤ ꯊꯕꯛ ꯁꯨꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯍꯦ ꯑꯉꯥꯎꯕ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯇꯗꯥꯏꯗꯧꯅ ꯄꯨꯡ 2ꯗ ꯀꯅꯥꯅꯣ ꯅꯨꯡꯗꯪ ꯌꯩꯔꯒ ꯊꯕꯛ ꯁꯨꯗꯣꯔꯤꯁꯤꯕꯣ ꯉꯔꯥꯡꯁꯨ ꯑꯍꯤꯡꯗ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯑꯩꯅ ꯇꯥꯏ ꯑꯗꯨ ꯅꯈꯣꯏ ꯀꯤꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯇꯝꯗ꯭ꯔꯕꯅꯤ ꯃꯁꯤꯕꯨ ꯏꯅꯥꯎꯆꯥꯒꯤ ꯊꯋꯥꯏ ꯑꯣꯏꯕꯖꯥꯔ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯇꯨꯝꯗꯕ ꯃꯈꯩ ꯋꯥꯔꯤ ꯁꯥꯗꯨꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯑꯩꯈꯣꯏꯅ ꯇꯥꯈꯤꯕ ꯃꯈꯣꯟꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯕ ꯀꯥꯡꯕꯨ ꯃꯈꯣꯏꯁꯤꯡꯁꯨ ꯇꯥꯏ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯔꯛꯇ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯀꯤꯔꯕ ꯃꯈꯣꯟꯁꯤꯡ ꯑꯁꯤ ꯇꯠꯇꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯔꯛꯈꯤ ꯅꯣꯡꯃꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯈꯔ ꯐꯪꯕꯗꯒꯤ ꯌꯨꯝꯗ ꯄꯩꯁꯥ ꯈꯔ ꯊꯤꯜꯂꯨꯔꯒ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯈꯔ ꯈꯣꯂꯥ ꯑꯗꯨꯗ ꯁꯥ ꯊꯣꯡꯀꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯈꯣꯂꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯁꯥ ꯉꯥ ꯍꯨꯏꯒꯨꯝꯕꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯆꯥꯕꯒꯤ ꯃꯈꯣꯟꯒꯨꯝꯕ ꯑꯃ ꯇꯥꯔꯛꯈꯤ ꯆꯞ ꯁꯥꯏꯗꯨꯅ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯨꯏꯒꯨꯝꯕ ꯂꯥꯛꯄ ꯑꯣꯏꯔꯤꯕꯖꯥꯔ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯆꯥꯛ ꯇꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯑꯀꯣꯏꯕꯗꯗꯤ ꯖꯤꯕ ꯄꯥꯟꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯁꯥ ꯉꯥꯁꯨ ꯑꯃꯠꯇ ꯎꯔꯝꯗꯦ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯔꯛꯄꯗꯒꯤ ꯃꯈꯣꯏꯗ ꯄꯥꯎ ꯇꯝꯃꯝꯃꯤ ꯃꯄꯥꯟꯗꯗꯤ ꯀꯅꯥꯝꯇ ꯂꯩꯕ ꯎꯔꯛꯇꯦ ꯉꯁꯥꯏꯒꯤ ꯃꯈꯣꯜ ꯑꯗꯨ ꯀꯔꯤ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯇꯦ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯍꯜ ꯑꯗꯨꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯍꯧꯗꯣꯔꯛꯈꯤ ꯅꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇ ꯍꯧꯒꯠꯂꯨ ꯑꯩ ꯈꯣꯡ ꯌꯥꯝꯅ ꯍꯥꯝꯅꯤꯡꯉꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯥꯗꯕꯗꯒꯤ ꯑꯩꯒ ꯑꯍꯜ ꯑꯗꯨꯒ ꯇꯣꯏꯂꯦꯠ ꯔꯣꯝꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯍꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯍꯟ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯎ ꯑꯩ ꯑꯇꯣꯝꯗ ꯃꯄꯥꯟꯗ ꯂꯩꯕ ꯀꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯇꯣꯏꯂꯦꯠ ꯆꯪꯈꯤꯉꯩ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯅ ꯃꯐꯝ ꯑꯗꯥꯏꯗ ꯐꯝꯃꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕꯔꯣꯝꯗ ꯃꯤꯑꯣꯏ ꯑꯃ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯦꯞꯄꯒ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯑꯍꯜ ꯑꯗꯨꯗ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯑꯁꯤꯗ ꯀꯔꯤꯅꯣꯃ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯁꯨ ꯇꯣꯏꯂꯦꯠꯇꯒꯤ ꯍꯥꯊꯨ ꯊꯣꯔꯛꯇꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯔꯤ ꯇꯧꯔꯒꯦ ꯍꯪꯉꯛꯈꯤ ꯃꯗꯨꯗ ꯑꯩꯅ ꯑꯁꯤꯗꯒꯤꯁꯤ ꯀꯅꯥꯅꯣ ꯑꯍꯤꯡ ꯑꯁꯤꯗ ꯃꯇꯣꯝꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕꯁꯤꯕꯣ ꯍꯥꯏꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯅꯤꯟ ꯏꯕꯥꯅꯤ ꯈꯔ ꯊꯨꯅ ꯆꯪꯍꯧꯔꯁꯤ ꯃꯐꯝ ꯑꯁꯤꯗꯅꯤ ꯏꯅꯥꯎꯆꯥꯅ ꯃꯊꯛꯇꯒꯤ ꯑꯣꯟꯊꯔꯒ ꯂꯩꯈꯤꯗꯕꯗꯨ ꯃꯥꯒꯤ ꯊꯋꯥꯏꯔ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯄꯣꯇꯦ ꯂꯥꯛꯑꯣ ꯑꯩꯗꯤ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯗꯤ ꯀꯟꯅ ꯆꯦꯟꯈꯤ ꯑꯩꯁꯨ ꯈꯣꯂꯥ ꯇꯝꯅ ꯆꯦꯜꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄ ꯑꯃꯗꯤ ꯅꯨꯡꯗꯪ ꯌꯩꯕꯒꯤ ꯃꯈꯣꯟ ꯀꯤꯔꯕ ꯀꯌꯥꯁꯤ ꯇꯠꯇꯅ ꯇꯥꯔꯛꯈꯤ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗꯁꯨ ꯃꯃꯤ ꯁꯥꯃꯤ ꯅꯨꯄꯥ ꯑꯃ ꯐꯝꯃꯒ ꯂꯩꯔꯝꯕꯁꯨ ꯊꯦꯡꯅꯕ ꯌꯥꯎꯅꯔꯛꯈꯤ ꯑꯁꯨꯝꯅ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤ ꯇꯠꯇꯅ ꯊꯣꯔꯛꯄꯗꯒꯤ ꯊꯕꯛ ꯁꯨꯕ ꯈꯔꯗꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈꯤ ꯑꯩꯈꯣꯏꯁꯨ ꯃꯣꯍꯣꯔꯤ ꯑꯗꯨꯗ ꯈꯨꯠꯁꯨꯃꯟ ꯈꯔ ꯄꯤꯔꯣ ꯃꯐꯝꯁꯤ ꯇꯝꯅꯕꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯣꯍꯣꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟꯁꯤꯡ ꯑꯗꯨ ꯃꯆꯤꯠ ꯈꯥꯏꯗꯨꯅ ꯄꯤꯕ ꯍꯧꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥꯅ ꯂꯨꯕ ꯅꯠꯇꯦ ꯊꯋꯥꯏꯅ ꯃꯔꯨꯅꯤ ꯑꯀꯤ ꯑꯈꯪ ꯊꯣꯛꯂꯕꯗꯤ ꯊꯋꯥꯏ ꯃꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯄꯩꯁꯥ ꯈꯔꯗꯨ ꯄꯨꯔꯒ ꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯔꯛꯈꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗꯗꯤ ꯑꯣꯐꯤꯁ ꯑꯗꯨ ꯃꯩꯇꯩ ꯃꯆꯥ ꯑꯃꯠꯇ ꯁꯥꯕꯤꯅꯕ ꯂꯩꯇꯕꯗꯒꯤ ꯃꯌꯥꯡ ꯃꯆꯥ ꯅꯦꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯁꯥꯕ ꯂꯣꯏꯁꯟꯈ꯭ꯔꯦꯁꯨ ꯍꯥꯏꯅꯤ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ